Maheiloisangsingda oza Awatpa Leitanaba Athubada oza Lising Amarom Louragani Education Minister Laingaki Maheiloisangsingda oza Awatpagi awapa mayongnariba si kharada oirabasu mengkhatpa ngamnaba Athubada oza Lising Amarom Louragani haina ngahan Ukhrul District ki manungsana leiba Khathing Memorial Ground da pangthokiba Tusar Katamnau Longge Nifurak suba Rising Day ki thauramda Education Minister Thaunaujam Basantana phongdokhre Thauram aduda chief guest oikiba minister na makhatana haikibada laingaki leriba Maheiloisangsing asigi apunbo oza lising 13 mathau tabagi manungda oza lising 10 khaktamak leibana thengnariba khudong sadabasing mengkhanaba laingakna awangba thakta honare education department ki wena transfer amasung posting gi matangda anauba kanglon sembagi khongthangsu laukhatli haidaduna kanglon asigi matungina oza singgi chapchaba residential certificate Nupa nupi khangdokpa amade chahi yanglaga posting so piragani hai khiloinana lakadoriba SSLC parikhiya mayoknagadoriba laingake Maheiloisinggi oiba special coaching class anauba chahi 2023 ge anganba sarukta gi sathaba hauragane mathau masak khangdana lemna tolop sariba laingaki oza thengnaba yaurabade miyamna masak maming takpiyo makhoisinggi mathakta chapchabe action lawgani haina su phongdokhe Amarom da high school ki thakta leriba Tusar government high school ase Handaki sahi ki program da higher secondary ki thakta ongkhana bohonaraga nei loinana Maheiloisang asida hauzik leriba oza Awatpa ki khudong sadaba se koknaba mathang sayolda no boza mari tharaklagani haina su minister na thajaba pikhe thauram maduga mari leinana Tusar Katamnau long na sinduna class 5 ta ki 10 phawbada leiba Maheiloising gi oiba category ani thongna pangthokiba competitive exam da makok mathang takraba Maheiloising da mana mathum yanthoktuna pungning thogatke anauba chahina lakpada CM na Manipur gi miyamda paujel pirakle lalolup kharagasu operation lepna bagi khuyek pinana basem sare CM January 3 ta Union Home Minister Imphal da laklaga nei project scheme chahumlom sangaram gane lising amana jatra hun gane chief minister lakliba ing lising ani kulumdoi gi January 3 ta Union Home Minister Amit Shah Imphal da laktuna Manipur ge tongan ba mafam sing da paikhaliba project scheme Sahumlom sangaram gani aduga project scheme Lising Amarom na urep uyung tamlam gani haina Manipur ge chief minister N Biren phongdokhre ngahan umidang chief minister Banglo da pangthokiba no bachahi 2023 lakpada yaifa paujel Manipur miyam da pibaga loinana health and family welfare gi chahi gi oina puthokpa wall calendar phongladuna chief minister N Biren hai haujik leriba BJP na lusingba Manipur lainga kasina miyam gi seva ningthina tawba ngamkhiba se Manipur miyam amsung press media singgi mateng dagi ne Thoubal district police na kumsing lising ani kunithoi da case chamnga register tawkhe lalhoba kunthra fagat khe kumsing 2022 gi January amadage December kunmapan phawbada Thoubal district police na punna case chamnga register tawkhe tongan ba lona yadaba lalolup singgi kadar punna kunthra fagat pangamkhi haina Thoubal district police tagi phangba official oiba cherola ma da haire drug ka mari leinaba case ta chahi asida miyoi chamba fagat khe Manipur laingangna war on drugs chathaduna lamdam asidage mayai ka ba drug maru phangna muthanaba kan balanjang changsilingai cherak asida Imphal West police na chatliba chahi asigi manungda drug ka mari leinaba casing da miyoi chamba fagat ki haina SP Khetrimayum Sivakanta na khuyek piduna thadorokpa cherola mana khangalakle 2022 da kote lising amaga chani kun mapan gi drug fakhe drug case ka mari leinana mi chatret ka mari fagat khe ngarang loi ki bachahe 2022 gi aroiba numit asi fawbada Manipur police na drug ka mari leinana international market ta lupa kote lising amaga chani kun mapan ge drug fagat pangamkhi amasung mi chatret ka mari fakhe ekar lising ahum ga chamri da tharamba popi pambi sing yanthatuna mangan khe aina thingkrabala lulup ke mi chahumga yangkai ga mari masing yamla bakulai ga kona na faba ngamkhe loinana tongan ba case lising ahum ga chanipan kunga mari lakhot pagi manungda samnga ga yangkai humdoi charge thagat khi haire hangatna yenglubada ban blockade tage maning tamba state ama oire misi mina hanthare landslide tamiyoi hompuga mathoi sikhe lambi gi accident khakta da miyoi yangkai ga taret ki mathakta sikhe kumja lising ani kunithoi loikhre chahi asida thokiba thokdok wathok singi maramda pausi asida phongkiba pausing hangatna yenglubada khulai paiba lalauba singna chahi khudingi kauba ban natana punna yengbada Manipur ban blockade tage maning tamba state ama oikhre
Manipurgi puwarida kaungamlaroidaba thokdok ama oina None district ki Marangsingda sahi asigi June 13 da tamthiraba landslide ama thoktuna miyoi hompuga mathoi gi punsi mangkhe sahi asi mamang sahi singa manadaba mawong amada lambi gi accident thokpagi chang yamna wangkhe lambi gi accident khakta da miyoi yangkhe ga taret ki mathakta sikhe miyoi chani gi mathakta sokhe atopa pamdaba thokdok kaya amasu state asida thokhe pamdaba thokdok sing amasung lambi gi accident gi thokdok sing da punna miyoi chamaga hompu mari laikhide haukiba chahi kunda malem da journalist Lising amaga chatruk hompuga nipan hatkhe Paris ta laiba Reporters Without Borders RSF ki chahi gi oiba report ki matungin haukiba chahi kunda haibadi 2003 dage 2022 da hatpa sing Kunek mihat sing ambush sing war zone da siba sing amasung sathina sokpa sing da sikiba sing yauna makhoi gi thabak ka mari leinana malem da angak phangna masing yamna journalist Lising amaga chatruk hompunipan hat khre natraga sikre Poppy pambi tharambada chenaba village authority manga fawagi manungda ama bel da thadokre high court ta appeal chalaga nei senja thumja tawramlabadi compromise tawroi biren andaki anauba chahi kumja 2023 gi January tarukta Home Minister Amit Shah na lupa crore sahum sangna sagatpa Manipur gi tongan ba project sing sangaragani haina Chief Minister N Biren na phongdokhibaga loinana illegal oina tongan ba mafam singda poppy pambi tharambagi maralda Police na fagat kiba village authority manga gi manungda ama bel da thadok lamle haidaduna masigi mayok ta high court ta appeal chalaga nei karigumba senja thumja tawrambana singba thengnarabade compromise tawroi haina phongdokre wapam masing ha numidang waidam pung 3:30 tarakpada mahaki secretariat ta pangthokiba paugi mifam amada chief minister na phongdokiba nei Modi amuga na prime minister oirakhiga nei Himanta Assam gi chief minister Himanta Biswa Sarma na ngarang prime minister Modi ase ing lisingani kunmari gi general election matungda post asigi damag candidate kaya ama thoraklbasu ahum suba oina mahagna sakti pairakigani haina phongdokre matai manau nongmaina kaptuna halam lei Indo Myanmar border gi ngamkhai lanthokpada lairiba Myanmar ge Saigang region gi manung chanba Tamu district ke Namphalong market haina miyamna khangnariba mafam asigi jaga amada nongmagi su nomduna paisa taliba matai manau sakhangdaba singna nongmaina kaptuna halam lei thokdok adu nga numidang waidam pung 5 rom tabada thokiba nei Tamu township Namphalong chatpagi lambi da leiba fire station adugi manakta cha yonduna leiba nei mapuroi badugi mamingna Sitsan Mong Kauwe haukiba nongmanini asida Myanmar gi Tamu township ta misi mina yamna thokiba sina maram oiraga Indian citizens sing border lana changbada khudong thiningai oire haire aroi bada tabi ri bapum namak po thagat chare